Chungamliu misi pulis yaona mi 12 asok apa nangkre. Chungamliu riyamai misiga mari lainana semkiba JAC gi mioi sing yauna langol tarung khungi yamna miyamna chief minister Bangalore tamna memorandum pisinba lakpada Manipur pulisna thangmaiban sinam laikai da thingmadagi nakal anigi marakta akanma mawongda muknarakpaga loinana pulisna smoke bomb kaptuna miyam tan khairakpada police personnel mari yauna punna mioi 12 asok apa nangkre. Amaromda Manipur Police ki thawong yaningdaba fongduna amadi Chungamliu riyamai misigi achumma lalangjin puthau haiba demand tawduna Rongmai Naga Student Organization Manipur gi General Secretary Jintui Panmaina matam kaktana National Highway ban kaukibaga loinana Rongmai area da paikhatpa national project singsu athingba thamle haina lauthokre. Chungamliu riyamai misigi achumma lalangjin puthoktuna chenaba mioi sing matik chaba sairak pigadabani haina taksinduna langol tarung khungi community hall da miyam pullaba matung ngasi numijungba aduwaida khongsat ama loinana chief minister da memorandum pisinba lakhi. Miyam aduna thangmaiban chairau Singkhong Sinam Laikai Trosing Yokshilakpada Nupi Personal Yauna Masing Yamlaba Imphal West District Police ki kangbuna tingki athingba adu namkhaiduna miyamna CM Bangalore tamna makha tana khongsat adu chatnaba hotnarakpadagi miyam tankhainaba hotnabadaga pulisna masing khangdana tear gas cell amadi mock bomb sing kapsinke. Miyamnasu pulis tamna nung amadi akanba posaksing langsinduna landaki nakal anigi marakta akanba mawongda muknarakpa aduda khongjang sangsilakpa nupi sing yauna mioi 10 gi mathakta asok apan nangki aduga police personnel mari amasu sokhi. Tear gas cell na panbadagi soklaba singi manungda JAC gi member sing Paujanlu Kamai, Ningdailu Gangmai, Adim Kamai, Acham Kamai, Lungsilyu Dangmai, Lili amasum Dinhuilui Gangmai sokhi. Ayambana Faigal Kubom amadi Ningola panduna sokhi. Soklaba sing Rims amadi Sija Hospital pukhatuna laikatnaki. Soklaba police personnel sing aduna Women Head Constable TS Kenyahanbi Tem Vijaya Sanu Constable Naurem Premchan amadi Head Constable Thongbram Nanauni. Pulisna smoke bomb kapsinbada pau louba satluba Impact TV gi cameraman amasu makhongda khara sokhi. Tungda khongjang aduda saruk yakhiba Rongmai Naga Student Organization Manipur gi General Secretary Jintui Panmaina paumisingda democratic oiba mawongda chief minister unaduna memorandum piba lakpada Manipur Police-na ka henba thawong sathakiba adubu akanba mawongda yaningdaba phungdokhi. Misi asigi achumma lalangjin puthokpinaba taksilabsu ngasi fawba leigakna sapsaba thabak amata laukhatpidana leiri. Misi asigi achumma lalangjin puthokduna mihat puthoktriba fawba JAC amadi civil society organization singna matam kaktana ngasidagi national highway thingmaga loinana national project singi thabak singsu thingzille haina mahakna paumisingna phungdokhi. Ningsingba yai thangmaiban tarung khungi ningol Chungamliu riyamai tha asigi 18 ki ayuk pung 9 lom tabada moirang pansang laikaida leiba mapuroibagi yumda chinganingai oina thauri yalaga sirambani. Chungamliu gi haksang tha asigi kunda rims mokta pors motem tawbuga loinana numit adumaktada nupi mayum amasum nupa mayum gi kangbu anigi marakta mokta irang thokhibani.